Manipuri film gi amade theater gi lamda saknairabi Khetrimayum Rasi ngarang numidang June gi tang kunda anaba amana maram oiraga laikhidre masagi chahi 34 sukre hari matam kharagi mamangda stair da tusinbadagi soktuna sija hospital da operation tawraba matung masagi yum thangmaiban laurum purel lekai bed rest tawduna lerakibani hari ngarang numidang wairam ikhang khang haudana masaka hena ngamnaktabadagi hospital da pukhatpada laikannaba ngamdana lekhidabani heart attack tawba oiramba yai hari ningsing bayai imarasi gi ahan stage play oina ingkumja 1958 gi September da Aryan Theatre Imphal gi drama Rani Gaidiliu da Gaidiliu gi role lokhi play adu Gaidiliu masa yengki loinana apenba kaya fongdok pikhi hairi imarasina Manipuri film dagi hogduna masak naiba role loduna laki kharadang pallabada matamgi Manipur olang thagi wangmadasu imagi ningthem asina singbani loinana radio plays oina chamayangkhai gi mathakta saruk yakre amadi singtha ningai oiraba mana mathum kya su fangkre 13 Manipur State Film Award English sing ani kungi Lifetime Achievement Award asina chingbani angan matamdagi malemda Manipur gi art and culture gi mafam amak kannaba honarbada achauba thodang yarakhibi imarasina lekhidabada mami tv gi maikaidagi thamoi shokna nuaitaba phongdokjari arangba thawan michak ama kenkibagum lamdam asigi mensinba ngamlaroidaba awatba amade adumak lehauragani imarasigi thawai mirelna mapugi manakta ingna chikna pothaba oirasanu haijari